ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯦꯡꯕꯁꯤꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ꯫ ꯃꯈꯥꯔꯣꯝꯗ ꯆꯠꯊꯔꯒ ꯂꯩꯕ ꯑꯣꯏꯕꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯁꯨ ꯅꯨꯄꯥ 2 ꯈꯛꯇ ꯑꯣꯏꯕꯅꯤꯅ ꯏꯪꯈꯣꯜꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯕꯕꯥꯅ ꯑꯇꯣꯝꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯑꯁꯤꯗꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯕꯒꯤ ꯃꯥꯒꯤ ꯏꯪꯈꯣꯜꯁꯦ ꯐ꯭ꯔꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯂꯝ ꯃꯆꯦꯠ ꯈꯔ ꯌꯣꯟꯊꯣꯛꯂꯒ ꯃꯥꯗꯤ ꯑꯥꯗ ꯃꯄꯥꯟꯂꯣꯝꯗ ꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯀꯥꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯌꯥꯝꯕꯁꯦ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯌꯣꯜꯂꯝꯃꯤꯕ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟꯁꯨ ꯇꯤꯟꯅꯗ꯭ꯔꯦ, ꯑꯃꯒꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯌꯦꯡꯁꯤꯟꯅꯩ꯫ ꯀꯅꯥ ꯑꯃꯠꯇꯁꯨ ꯀꯧꯅ ꯈꯣꯠꯅꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯇꯔꯛ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯍꯥꯟꯅꯗꯧꯅꯁꯨ ꯇꯧꯔꯔꯣꯏ, ꯀꯤꯕꯁꯨ ꯈꯔ ꯐꯔꯅꯤ, ꯑꯗꯨꯒ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯏꯪꯈꯣꯜ ꯅꯨꯡ ꯑꯃꯒꯨꯝꯅ ꯄꯨꯟꯅ ꯂꯩꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯨꯏ꯫ ꯃꯈꯣꯏꯅ ꯌꯨꯝ ꯍꯣꯡꯖꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎꯔꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯤ ꯉꯥꯛꯇ 4ꯅꯤ, ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯨ ꯅꯣꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯊꯥꯛꯄꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯑꯣꯛꯇꯣ ꯊꯧꯖꯩ, ꯏꯃꯥꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯧ ꯈꯨꯂꯪ ꯆꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯗꯨꯅ ꯊꯥꯛꯄꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯊꯕꯛꯁꯨ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯡ ꯊꯨꯒꯥꯏꯕꯁꯨ ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯁꯤꯗꯤ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯈꯔ ꯆꯪꯕꯅ ꯃꯥꯗꯤ ꯕꯣꯟ ꯁꯥꯟꯅꯩ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯕꯣꯟ ꯁꯥꯟꯅꯕ ꯑꯗꯨꯝ ꯄꯥꯝꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗ ꯊꯤꯡꯕꯗꯤ ꯂꯩꯇꯦ꯫ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅꯗꯣ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯕꯕꯨ ꯁꯥꯟꯅꯕꯒꯤ ꯂꯝꯁꯤꯗ ꯅꯪꯅ ꯑꯄꯥꯝꯕ ꯕꯣꯟ ꯅꯠꯇꯕ ꯑꯇꯩ ꯁꯥꯟꯅꯧ ꯍꯥꯏꯕꯗꯒꯤ ꯃꯥꯅꯁꯨ ꯍꯣꯏ ꯏꯆꯦ, ꯑꯩ ꯂꯝꯖꯦꯜ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯝꯖꯦꯜ ꯆꯦꯟꯕꯔꯣꯝꯗ ꯑꯣꯟꯁꯤꯟꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯔꯒ ꯄꯤꯊꯛꯅꯕ ꯂꯐꯣꯏ ꯁꯪꯒꯣꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯆꯥꯛ ꯆꯥꯔꯤꯕ ꯁꯤ ꯈꯛꯇꯅꯤ꯫ ꯃꯤꯒꯤꯗꯧꯅ ꯃꯁꯥ ꯃꯎ ꯐꯅꯕ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯗꯥꯏꯠ ꯀꯩꯗꯨꯁꯨ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤꯒ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯑꯩꯈꯣꯏꯗꯁꯨ ꯎꯠꯇꯦ꯫ ꯃꯥꯅ ꯄꯥꯝꯕꯒꯤ ꯑꯗꯨꯝ ꯁꯥꯟꯅꯖꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯥꯅ ꯅꯨꯄꯥ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤꯅꯗꯤ ꯈꯔ ꯀꯤꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯑꯇꯣꯝꯕꯤꯒ ꯑꯣꯏꯔꯦ, ꯃꯤꯁꯨ ꯀꯌꯥ ꯀꯤꯒꯟꯗꯦ꯫ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ꯫ ꯂꯣꯠꯄ ꯌꯥꯕ ꯋꯥ, ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯈꯪꯗꯦ ꯃꯉꯣꯟꯗ꯫ ꯑꯗꯨꯅ ꯃꯤꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯦ ꯂꯛꯅꯕꯕꯨ ꯑꯣꯏꯔꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯛꯅꯅꯤꯡꯗꯦ꯫ ꯑꯁꯦꯡꯕꯗꯣ ꯍꯦꯛꯇ ꯗꯪ ꯍꯥꯏꯗꯣꯛꯄꯗ ꯃꯤꯁꯦ ꯈꯧꯇꯛ ꯍꯦꯛꯇ ꯆꯥꯗꯨꯅ ꯂꯩꯍꯧꯕ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥ ꯑꯗꯨꯅ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯝꯕꯒꯤ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯖꯕ ꯈꯛꯇꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯏꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ, ꯆꯤꯄꯦꯠꯁꯨ ꯅꯥꯒꯜꯂꯤ, ꯑꯗꯨꯅ ꯅꯪꯗꯤ ꯌꯨꯝꯗ ꯂꯦꯡꯗꯕꯤꯗ ꯂꯩꯔꯣ, ꯅꯅꯥꯎ ꯅꯨꯄꯤꯁꯤꯡꯁꯤꯒ ꯑꯩꯒ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯨꯡ ꯊꯨꯒꯥꯏꯐꯝ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯤ 2ꯒ ꯏꯃꯥꯒꯅ ꯅꯨꯡ ꯊꯨꯒꯥꯏꯕ ꯆꯠꯂꯤ꯫ ꯕꯕꯥꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯑꯣꯛꯇꯣ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯑꯩꯒꯇꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯀꯀꯥ ꯑꯃꯅ ꯇꯧꯔꯒ ꯂꯝꯖꯦꯜ ꯆꯦꯟꯕꯒꯤ ꯔꯣꯝꯗ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯥꯗꯕꯨ ꯃꯃꯥꯏ ꯄꯥꯛꯆꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯣꯠꯅꯖꯩ꯫ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯇꯧꯗꯨ ꯎꯕꯗꯒꯤ ꯀꯀꯥꯅꯁꯨ ꯍꯣꯏꯗ ꯅꯪꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ, ꯇꯧꯕꯇꯕꯨ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯍꯣꯠꯅꯕꯤ꯫ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯀꯧꯕ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯗ ꯀꯧꯔꯒ ꯇꯤꯟꯅꯅꯕ
ꯗꯣꯔꯗꯥ ꯂꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯑꯃꯠꯇ ꯀꯧꯅꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗꯒꯤ ꯏꯃꯥꯅꯁꯨ ꯍꯩꯅꯗꯗꯨꯅ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯃꯔꯥꯏ ꯀꯧꯖꯔꯛꯑꯅꯤꯁꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ, ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯛꯏꯕꯅꯤ, ꯑꯩꯈꯣꯏꯒ ꯈꯪꯅꯗꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯤꯒꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯆꯪꯅꯔꯤ, ꯃꯈꯣꯏ ꯈꯛꯇꯅꯤ ꯑꯅꯧꯕ ꯂꯥꯛꯏꯕ, ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯀꯧꯔꯕꯁꯨ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯃꯣꯏꯒꯤꯁꯤꯗꯤ, ꯃꯣꯏꯅ ꯀꯧꯔꯀꯥꯟꯗ ꯈꯨꯝꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕꯁꯦ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯀꯌా ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯃꯅ ꯑꯃꯗ ꯌꯦꯡꯁꯤꯟꯅꯕ, ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯉꯝꯗꯕꯗꯒꯤ ꯍꯣꯡꯗꯣꯔꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ, ꯀꯀꯥꯈꯣꯏꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯏꯪꯈꯣꯜ ꯂꯩꯅꯕ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯌꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯃꯣꯏꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯕꯔꯥ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯁꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯟꯅꯊꯪꯗ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯄꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯤꯝꯕꯨ ꯉꯥꯡꯅꯕꯗꯒꯤ ꯇꯥꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤꯗꯤ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯁ ꯏꯃꯥꯏꯄꯦꯝꯃ ꯀꯤꯕꯨ ꯀꯤꯖꯩꯗ, ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤꯅꯦ ꯅꯄꯥꯁꯤꯁꯨ ꯄꯪꯕꯅꯤ, ꯅꯪꯒꯤ ꯀꯀꯥꯗꯨꯁꯨ ꯊꯕꯛ ꯇꯧꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯄꯪꯕꯅꯤ, ꯃꯤꯁꯤꯡ ꯃꯤꯅꯥ ꯑꯣꯏꯗꯕꯅꯦꯕ, ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯃꯣꯏꯁꯨ ꯈꯪꯉꯝꯃꯣꯏꯌꯦ, ꯊꯦꯝ ꯅꯧꯗꯨꯅ ꯏꯪꯈꯣꯜ ꯌꯣꯟꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯦꯝꯃꯆꯥ, ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯅꯃꯤꯠ ꯅꯅꯥꯗꯣ ꯁꯤꯡꯅ ꯂꯩꯌꯨ, ꯏꯃꯥꯅ ꯆꯠꯊꯣꯛꯂꯕꯅꯤꯅ ꯃꯈꯣꯏꯅ ꯀꯧꯔꯛꯑꯕꯁꯨꯅꯦ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯟꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ, ꯐꯠꯇꯕꯒ ꯌꯨꯝꯊꯪꯅꯕ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕ ꯍꯥꯟꯅ ꯈꯟꯒꯗꯕꯅꯤꯅꯦꯍꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕꯒꯤ ꯍꯥꯟꯅꯒꯤꯗꯧꯅ ꯗꯣꯔꯗꯥ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯗꯦꯀꯣ, ꯋꯥꯐꯝꯁꯦ ꯅꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ, ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯏꯃꯥꯈꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯕꯁꯨ ꯅꯣꯏ ꯂꯩꯍꯧꯔꯤꯕ ꯅꯣꯏꯗꯤꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯄꯥꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯣꯛꯇꯣ ꯊꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ, ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒꯅꯦ ꯁꯦꯝꯖꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯅꯤꯡ ꯃꯌꯥꯁꯦ ꯁꯦꯡꯅ ꯇꯥꯁꯟꯕ ꯀꯥꯎꯒꯅꯨ꯫ ꯑꯁꯨꯝꯅ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯐꯖꯅ ꯆꯦꯛꯁꯤꯟꯕꯤ, ꯑꯩꯅꯁꯨ ꯑꯍꯜ ꯑꯣꯏꯗꯨꯅ ꯂꯩꯔꯦ, ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯩꯕꯁꯦ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯑꯩꯅ ꯀꯣꯜ ꯑꯃ ꯂꯩꯍꯜꯂꯤ, ꯐꯤ ꯉꯥꯏꯍꯥꯛ ꯇꯦꯛ ꯁꯥꯏ, ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯏꯍꯧ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯑꯃꯃꯝ ꯂꯧꯊꯣꯛꯄꯗ ꯌꯣꯟꯅꯉꯥꯏ ꯐꯥꯎꯕ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯂꯩꯔꯒ ꯁꯦꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯥꯔꯒ ꯄꯩꯁꯥ ꯈꯔ ꯁꯦꯞ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅꯕꯨ ꯀꯌꯥꯝ ꯀꯥꯟꯅꯅꯤ ꯍꯥꯏꯕꯒꯦ, ꯂꯪꯐꯦꯟ ꯂꯩꯕꯅꯦ, ꯃꯌꯨꯡ ꯂꯩꯕꯅꯦ, ꯑꯗꯨꯝ ꯑꯝꯍꯥ ꯇꯥꯏ, ꯇꯣꯡꯒꯗꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯦꯠꯇꯣꯛ ꯆꯠꯊꯣꯛꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯀꯣꯏꯅ ꯆꯠꯊꯣꯛꯅꯔꯨꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯗ ꯉꯥꯏꯍꯥꯛ ꯄꯨꯟꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯇꯥꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯕꯕꯥ ꯃꯊꯟ ꯈꯛꯇꯅꯤ ꯌꯥꯎꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯚꯥꯔ ꯈꯨꯗꯤꯡꯃꯛꯇꯤ ꯕꯕꯥꯅ ꯄꯨꯕ ꯉꯝꯗꯕꯅꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇ꯭ꯔꯒꯇ ꯂꯣꯏꯔꯦ, ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯣꯂꯨꯛꯅ ꯆꯠꯁꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯕꯕꯥ ꯃꯊꯟ ꯈꯛꯇꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ, ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯀꯦꯔꯥ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯦꯔꯥ ꯑꯩ ꯅꯤꯡꯕꯈꯩ ꯆꯠꯁꯅꯨ, ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯕꯕꯥꯁꯦ ꯌꯥꯝꯅ ꯊꯦꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯌꯨ ꯊꯛꯇꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯣꯛꯇꯣ ꯊꯧꯕ ꯀꯥꯡꯕꯨ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯗꯨꯗ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯅꯝꯗꯨꯅ ꯌꯨ ꯄꯤꯊꯛꯂꯛꯏ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯌꯨ ꯊꯛꯇꯕ ꯕꯕꯥꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯣꯛꯇꯣꯗꯣ ꯊꯧꯗꯨꯅ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯣꯛꯇꯣ ꯊꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯣꯛꯇꯣꯁꯤ ꯌꯣꯟꯊꯣꯛꯁꯤ ꯍꯥꯏꯕꯁꯨ ꯕꯕꯥꯅ ꯌꯥꯗꯦ, ꯂꯥꯏꯌꯦꯡꯕꯗꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ꯫ ꯁꯣꯝꯗꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯛꯏ꯫ ꯃꯉꯣꯟꯗꯗꯤ ꯕꯕꯥ ꯁꯣꯛꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯦ, ꯁꯥꯟꯅꯕꯗ ꯀꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏꯁꯨ
ꯆꯪꯈꯩ ꯆꯪꯂꯨꯔꯒ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ ꯂꯥꯛꯄ ꯇꯧꯗꯨꯅ ꯉꯝꯅꯕ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯀꯣꯟꯅꯅꯕ ꯊꯥꯈꯤ꯫ ꯕꯕꯥꯅꯁꯨ "ꯑꯩꯒꯤꯁꯦ ꯌꯥꯔꯦ, ꯈꯔ ꯌꯦꯡꯂꯕꯗꯤ ꯃꯔꯥꯏꯅ ꯇꯞꯅ ꯇꯞꯅ ꯑꯣꯏꯁꯤꯟꯖꯔꯛꯂꯅꯤ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝ ꯊꯥꯗꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯤꯇꯪꯈꯛ ꯁꯣꯛꯄꯁꯤꯗ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯐꯥꯎꯕ ꯆꯠꯁꯦ ꯌꯥꯗꯦ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯄꯩꯁꯥ ꯋꯥꯠꯇꯅꯕ ꯊꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥꯅ ꯑꯣꯛꯇꯣ ꯇꯦꯛ ꯇꯦꯛ ꯆꯠꯂꯒ ꯍꯥꯟꯅꯗꯤ ꯏꯃꯨꯡ ꯄꯨꯕꯅꯤꯅ ꯈꯔꯁꯨ ꯁꯥꯐꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯪꯒꯣꯜ ꯃꯁꯤ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯄꯩꯁꯥ ꯄꯨꯁꯤꯜꯂꯛꯏ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯕꯕꯥꯅ ꯁꯣꯟꯗꯨꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯖꯕꯒꯤ ꯃꯃꯜꯗꯤ ꯃꯍꯩ ꯆꯥꯖꯔꯦ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯄꯥꯒꯨꯝꯅ ꯂꯩꯔꯛꯄꯅꯤꯅ ꯕꯕꯥꯒꯤ ꯑꯣꯛꯇꯣꯁꯦ ꯃꯥꯅ ꯊꯧꯒꯦ ꯍꯥꯏ꯫ ꯕꯕꯥꯅꯁꯨ ꯑꯍꯥꯟꯕꯗꯗꯤ "ꯍꯩꯔꯣꯏꯗ ꯏꯕꯦꯝꯃ, ꯅꯨꯄꯤꯅꯕꯨ ꯑꯣꯛꯇꯣ ꯊꯧꯕ ꯀꯅꯥꯃꯠꯇ ꯊꯧꯅꯗꯦ, ꯏꯀꯥꯏꯈꯤꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯒꯤ ꯁꯥꯟꯅꯕꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯧ, ꯕꯕꯥꯁꯨ ꯀꯨꯏꯔꯔꯣꯏꯗꯕꯅꯤ, ꯐꯨꯝꯂꯤꯕ ꯖꯣꯠꯁꯦ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯍꯥꯟꯅꯗꯧꯅ ꯀꯜꯂꯗꯕꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯩꯁꯨ ꯋꯥꯔꯔꯣꯏ, ꯅꯪꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄ, ꯑꯩꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄ, ꯅꯃꯥꯈꯣꯏꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯔꯕꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯅꯁꯨ ꯉꯝꯗꯗꯨꯅ ꯂꯩꯕ ꯇꯟꯖꯥ, ꯏꯅꯥꯎꯅꯨꯄꯤꯁꯤꯅꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯆꯔꯛꯄ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯤꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯅ ꯁꯥꯟꯅꯕ ꯆꯠꯂꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯟꯅꯃꯤꯟꯅꯔꯕꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯩꯈꯣꯏꯅꯇ ꯉꯝꯒꯦ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯁꯨ ꯕꯕꯥ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯩꯁꯥꯅꯤ꯫ ꯕꯕꯥꯅ ꯌꯥꯃꯟꯗꯕꯗꯒꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯊꯥꯗꯗꯨꯅ ꯁꯥꯟꯅꯍꯜꯂꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯁꯣꯝꯗ ꯃꯥꯏ ꯄꯥꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯥꯛꯂꯛꯇ, ꯕꯕꯥꯒꯤ ꯑꯅꯥꯕ ꯑꯁꯤꯁꯨ ꯐꯅꯕ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯦꯡꯍꯧꯗ, ꯕꯕꯥꯗꯤ ꯁꯣꯝꯗ ꯃꯈꯨꯠ ꯃꯁꯥꯀꯥꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯗꯕ ꯁꯥꯗꯨꯅ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯗꯕꯨ ꯃꯥꯏ ꯄꯥꯛꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯅꯤꯃꯛꯀꯤ ꯄꯩꯁా ꯍꯨꯟꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯃ ꯊꯣꯛꯂꯤꯕ ꯄꯩꯁా ꯈꯔ ꯑꯁꯤꯅ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡꯕ ꯀꯔꯤꯅꯣ ꯑꯀꯤꯕ ꯄꯣꯠꯁꯨ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯇꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯏꯃꯩꯕꯦꯝꯃ, ꯅꯪꯅꯒ ꯉꯝꯗꯗꯨꯅ ꯂꯩꯕꯒ, ꯍꯥꯟꯅꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯅꯤ, ꯍꯧꯖꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯅꯁꯥꯗꯣ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯟꯕꯗꯒꯤ ꯅꯃꯤꯠꯇ ꯅꯁꯦꯡ ꯅꯔꯥꯡ ꯎꯔꯤꯕꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯝꯂꯒ ꯊꯣꯛꯇꯕꯤꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯇꯧꯗꯤ ꯇꯧꯒꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯤꯉꯩꯗꯗꯤ ꯃꯁꯥꯗꯣ ꯑꯌꯣ ꯐꯥꯎꯕ ꯍꯥꯏꯗꯦ, ꯉꯝꯗꯕꯤꯗ ꯌꯨꯝꯗ ꯂꯩꯕꯗꯒꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯎꯏ, ꯑꯀꯤꯕ ꯄꯣꯠ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦꯗꯅ, ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯁꯦ, ꯄꯥꯡꯈꯟꯇꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯑꯁꯨꯃꯥꯏꯅ ꯏꯃꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯏꯃꯥꯅ ꯊꯦꯝꯕꯁꯨ ꯊꯦꯝꯕꯅꯤ, ꯕꯕꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯗꯁꯨ ꯑꯀꯤꯕꯁꯦ ꯏꯁꯥꯗ ꯐꯥꯎꯕ ꯊꯦꯡꯅꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯎꯈꯤꯕꯒꯨꯝꯅ ꯇꯧꯕꯅꯤ, ꯇꯁꯦꯡꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗ, ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯗꯦ ꯑꯩꯈꯣꯏꯗ꯫ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯦ ꯀꯤꯁꯨ ꯌꯥꯝꯅ ꯀꯤ,
ꯑꯁꯦꯡꯕꯁꯨ ꯂꯣꯏꯅ ꯍꯥꯏꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅꯁꯨ ꯂꯣꯠꯂꯕꯅꯤ꯫ ꯕꯕꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯉꯣꯟꯁꯤꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯑꯃꯠꯇ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯇꯕ ꯀꯥꯟꯗ ꯕꯕꯥꯁꯦ ꯃꯊꯟꯇ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯂꯩꯕ ꯀꯥꯟꯗꯁꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕ ꯃꯈꯣꯟ ꯌꯥꯝꯅꯁꯨ ꯇꯥꯏ꯫ ꯕꯕꯥꯅ ꯈꯟꯕꯅ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯃꯅꯤꯡꯗꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯂꯞ ꯊꯕꯛ ꯆꯠꯈꯤꯕ, ꯌꯨꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯆꯥꯛꯁꯪꯗꯁꯨ ꯀꯣꯜꯂꯤꯡ ꯃꯈꯣꯟ ꯀꯩꯀꯩ ꯊꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕꯗꯒꯤ ꯕꯕꯥꯅ ꯑꯁꯤꯗꯤ ꯍꯧꯗꯣꯡꯁꯨ ꯑꯣꯏꯔꯣꯏ, ꯌꯨꯝꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅ ꯀꯟꯅ ꯀꯜꯂꯒ ꯀꯅꯥꯅꯣ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯏꯗꯨꯅ ꯆꯩꯕꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥꯁꯦ ꯇꯧꯔꯛꯄꯗꯒꯤ ꯏꯃꯥꯅꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯀꯌా ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯑꯃꯁꯨ ꯈꯨꯔꯨꯝ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯐꯠꯇꯕ ꯂꯥꯏ ꯈꯔꯁꯨ ꯂꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯇꯝꯅꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯌꯦꯡ ꯇꯧꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯂꯥꯏꯗ ꯌꯦꯡꯂꯤꯕ ꯃꯈꯩ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯀꯔꯤ ꯇꯧꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯋꯥꯇꯥꯅꯗꯨꯅ ꯇꯧꯔꯤꯕ ꯃꯈꯩꯗꯤ ꯍꯦꯛꯇ ꯐꯩ꯫ ꯏꯃꯨꯡꯗ ꯁꯟꯅꯤꯟ ꯐꯪꯕ, ꯃꯤ ꯂꯥꯡꯕ ꯈꯣꯠꯄ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯇꯥꯕꯁꯤꯁꯨ ꯈꯔ ꯐꯩ, ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯍꯦꯛ ꯂꯦꯞꯄꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯁꯥꯟꯅꯕ ꯆꯠꯂꯨ ꯍꯥꯏꯕꯒ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯥꯁꯦ ꯑꯅꯝ ꯑꯍꯥ ꯆꯨꯗꯨꯅ ꯑꯗꯨꯝ ꯐꯛꯆꯤꯟꯗꯨꯅ ꯃꯪꯗꯨꯅ ꯂꯩ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯃꯥꯗꯤ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯆꯠꯄꯅꯤꯅ ꯇꯤꯟꯅꯕꯗꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯑꯌꯥꯝꯕ ꯇꯤꯟꯅꯩ꯫ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯅ ꯇꯤꯟꯅꯔꯤꯕꯁꯦ ꯅꯨꯄꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯏꯃꯨꯡꯗꯒꯗꯤ ꯄꯨꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯅꯍꯥꯒ ꯇꯤꯟꯅꯕꯁꯦ ꯐꯠꯇꯦ, ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯊꯦꯡꯅꯔꯒ ꯀꯧꯅꯕꯗꯤ ꯀꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯕꯥꯅꯁꯨ ꯇꯠꯇꯅ ꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯆꯠꯈꯤ꯫ ꯍꯥꯟꯅꯗꯤ ꯕꯕꯥ ꯂꯩꯔꯤꯉꯩꯗꯗꯤ ꯋꯥꯔꯕꯁꯨ ꯋꯥꯗ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯀꯤꯕꯁꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕꯁꯨ ꯕꯕꯥꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯍꯧꯕꯅꯤꯅ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯠꯂꯨꯔꯕꯁꯨ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯃꯛ ꯃꯉꯥꯏꯔꯦ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯁꯥꯟꯅꯕ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯎꯪꯗꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯗꯅ ꯃꯥꯅ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯑꯅꯤꯔꯛ ꯄꯣꯔꯛꯈꯤꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯉꯣꯟꯗ ꯍꯪꯂꯨꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ, ꯃꯉꯛ ꯈꯛꯇ ꯑꯗꯨꯝ ꯅꯣꯡꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯅ ꯆꯤꯡꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯕꯨ ꯄꯨꯈꯤ꯫ ꯂꯥꯏ ꯌꯦꯡꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯄꯨꯔꯥ ꯑꯣꯏꯅ ꯄꯣꯠ ꯁꯦꯝꯖꯤꯟꯕꯤꯔꯦꯗꯅ, ꯑꯗꯨꯅꯅꯤ ꯑꯉꯥꯡꯁꯦ ꯑꯅꯝ ꯑꯍꯥ ꯆꯨꯔꯤꯕꯁꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯑꯃꯥꯡꯕꯁꯤꯡꯁꯦ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯈꯣꯏꯅ ꯉꯜꯂꯤꯉꯩꯗ ꯄꯨꯔꯛꯍꯧꯕ ꯌꯥꯝꯅ ꯐꯔꯦ, ꯄꯣꯠꯁꯦ ꯂꯤꯁꯟꯗ꯭ꯔꯤꯉꯩ ꯃꯔꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡꯁꯦ ꯃꯄꯨꯟꯁꯤ ꯃꯥꯡꯕ ꯐꯥꯎ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯈꯣꯏꯒꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯕꯨꯛꯁꯤꯁꯨ ꯈꯔ ꯄꯤꯛꯏ꯫ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝꯗꯨꯗꯒꯤ ꯇꯤꯟꯅꯕ ꯌꯥꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯝꯇꯈꯔ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯌꯥꯎꯖꯕ ꯅꯠꯇꯦ, ꯏꯆꯥ ꯑꯁꯤ ꯈꯛꯇꯅꯤ ꯌꯨꯝꯁꯤꯒꯤ ꯃꯩꯔꯥ ꯑꯣꯏꯗꯨꯅ ꯃꯥꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯊꯧꯅꯥ ꯐꯔꯝꯕ ꯃꯥꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯔꯝꯗ ꯄꯟꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯦ ꯈꯔ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯃꯥꯏꯕ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯖꯩ꯫ ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯐꯖꯅ ꯀꯨꯞꯊꯅ ꯌꯦꯡꯕꯤ꯫ ꯏꯅꯥꯎꯅꯨꯄꯤꯗ ꯂꯩꯔꯝꯂꯤꯕ ꯐꯠꯇꯕ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯟꯇ꯭ꯔ ꯑꯆꯧꯕ ꯑꯃꯁꯨ ꯃꯁꯥꯗꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯄꯤꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯆꯦꯆꯦꯠ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯒꯗꯕꯅꯤ꯫
ising adu yum adugi akoibaduda thungnaba chaithokadabani adugi matungdagidi makha tana aikhoigi yumda tawramliba thawongsing ado loinamak lepkhini haiduna su haibirai aikhoisu yamna thajai oza maibana hairakpa khudingmak yum yoraklaba matungda amata chithadana pungning changna loina tawjai imungdagi mapandagi loina thungnaba wai teithoklaba matungda ngasaigi oza maibana pirakhiba che machet adu soladuna isingda thadaraga yum akoibadu loinamak thungnaba chaithokhi amadi ingkholsing adusu chaithokhi aikhoigi ingkholsi kharadi adum chawi baba naba amadi inaunupigi sana khonabagi matangdasu khitangdi yonthokhrabani tawbatabu thangnariba babagi mayamba asigi ingkhol asida leiba lakliba asigumna ingkhon yonthokpa matamda mi fataba laklabadi haiduna baba leiringai matamdasu ingkholse yonge haiba yaramde adubu imana mi fataba sing asiga thangnana leigadabagi sarupudi aikhoina khangba mina leige haiduna laklabadi yonthokisi ko haiduna aikhoisu adumaina watana duna leiringai tanja jaba haigadra isorna aikhoigidamakta thabirakpani haigadra khoi adugi manakta leiba yamna paisa paiba inakhonba nupa amana aikhoigi ingkhonse leijarage haiduna hairai tawbatabu makhoigisu ingkholdo yamna chauna leiribani machimanaw khara yambana magi yenarakpa matamda ingkhol saruksing adu pikna thungbadagi makhoisu nungaitraduna ingkhol achauba oina thirakpani aikhoinasu hoi masaksu khangi paisasu pai aikhoina nong phadoksu paisa leitaba matamda hangbada piraknaba haiduna aikhoina thajaba mi aduda ingkhondo yonthokhi baba leiringaida yaramdrabasu imana mi fattabada yonganu haibani sidi mi afabada yonbanina manasu karisu sauramloi ingkhon chauna lei haiduna aikhoina sisinaba ngambasu nate aduna paisa asina nanau nupigi sana khonaba asida mateng khajitang oirabasu kanagani manasu aikhoigidamakta mingchat poraklabadi ingkhon yonbagi phangriba paisa asidagi saruk chama hena phanglaga tongana atopa ama leirabasu yai haiduna imana asida oina khalle akonbagi maiba yengluriba asidi yamna chanai aikhoi imungasu mana haibirapa khudingmakisu loina chummi mana hairapa khudingmak aikhoina tawba matamda hana tawramba fattabasing adusu loinamak phakhi inaunupi atombisisu hana dauna tawdre sana khonabagi maramda amuk mai onsinduna hanagi matawgumna sanaba chatpadasu mana mai pakpa first tarakpa adumna loina tawre inaunupi asina thawai nungaitaduna mana mamang thakta mina semjilakhibada sanagadaba matam kaya ama mangankhibagi manasu khun asibu konbiriba lainingthau amadi lairembi anigi mafamda hairang leirangamjaba khara kachaduna khurumjakhi aikhoigi yumda thajinduna semjin sajinduna tawrakhiba mising adugi mathakta awa chaitheng phanganbiyu haiduna thamoi sengna khurumjarubadagi aikhoida semjilakhiba mising adugi imungdasu awaba kaya takhi aikhoina moina waraga nungaige haibadi nati tawbatabu para amadi tambiribani hana makhoina leiramliba mafam adudagi leiba ngamdaduna chanadaduna mafam asida honglakpani adubu hana tawkhriba fataba thabaksing adu thadoklage haiduna khanbagi mahutta hena fataba tawraklabadi makhoidasu amang ata khara nanghalabadi kiraduna fataba thabaksing adudagi tokhinabani haiduna aikhoina tawjabani adubu aikhoina makhoida karisu akaibadi tawrude chumna khaki isor khurumjabruba khatani isor mana ubiraduna aikhoina nijariba aduda thaujanbiraduna matik chaba chaira mana tawkhibagi matungina magi mathakta phangpham thokpa chaira adu bijaba khatani aikhoigi ingkhol leiriba kaka adusu yamna thubida aikhoigi ingkhol aduda yum sagalaktuna leiba lakhi aikhoinasu yumthangnaraga kana amadaga kaunadaba aduda nungaitraduna kaka aduda wari khudingmak loina likhi adubu aikhoina libadi katangni kaka khoina hena khangbiduna leirami aikhoigi mamadasu kakaduna isedagi henjade ise asugumba misiga onsinagadabagi sarupudi isenabu yanrabadi thongan yogdriba phawba makhoiga tainabase
nanauna wal khagatjaragi sekna haibabu isina kari khanbibagi haiduna hairaki mamanasu ibungo khababudi yai haibabu isidi paisa pothoknabadi amata laitene sumna haibada kakadunasu karigi aina isida paisa pothohangadoribanu ayabaduta pibiraga loire isena tawgadaba thabak khudingmakti nanauna loina tawjaragi haiduna makhoi yumlonabagi karak aduda wal sahangna khagatli kakaga aikhoigadi changthok changsit adum tawnai aikhoina paisa lairakdaba chilakpa matamdasu kakana inau nupi atombigi sana khonabagi maramda kakana paisa pothokpiduna loinamak thai mana chaning mafamda tournament lakpa khudingmak adum thabi inau nupi su adumna harauda yamna mapungning nungaina chatpanina chaluba khudingmakta mai paktuna adum halai aikhoigi yumda nupa yaujadrabasu mabuk phaba pukchin sengba kaka ama laktuna ingkhol asida leibirabanina hojikti aikhoisu kana amata kidre khajitang tawbada kaka ga hekta maktanai kaka khoidi paisa paibata natana hana degi hona migi awabasu adum khangduna lai kaka khoisu hana thaina ngaidadi yamna warai hojik khatang khara safarakpani haiduna awana taba singse loinamuk mating pangi aikhoinasu insang ahawba ma thongba matamda kakagi ni haiduna adumak thili kaka khoinasu aikhoida thilai kauduna ningol amata yaujade aikhoigidi angang singsisu loina pikli haiduna kaka khoi ini khoigi thabak matingsu aikhoina adum pangbi asumna nusi sanana leiminabadagi yumthangnaduna leiriba makhoina aikhoida karisu hensilakpa ngamdre hanadi nupi ngakta lei pangan soli haiduna makhoina tawba khudingmak yarani khanduna tawrakpani adubu lai khurumaba matungdagidi makhoidasu awa chaibi chaitheng khara phangbadagi masana gyan tajaraklabra khangde aikhoidadi adugumba thawongsingdo amu hanna tawrakhidre atoppa kanagumba amada tawkhibra haibadudi aikhoisu khangdre asumna kakase aikhoigidi laina thabirakpani haiduna khanjai aikhoigi awaba asida ubiraduna khajitang oirabasu kokpinaba haiduna isorna thabirakpani khanduna hojik phoba nusi sanana kakaga arai leita tathok chasin tawduna hingminari aroibada aina haisaningbadi ingkhol yonba matamda leigaduba mido karino karaino kamdawbano haina hana khangdokpiraga yonbiyu paisa sili haiduna athubagidamakta taha yontokluba tarabadi tungda fataba kaya amasu thengnarakpa yai aikhoigumna maram asina aigi wari si tabiraba matungda mayamna pungning lwsing oibiduna khantabiyu hojik matamsidi migi amata khanadrabani aigi haiduna khanabanina migi phattanaba kaya amasu tawrakadoribani isa paraga loire haiduna khanba kaya amasu leiribani maram asina haina singna chatminasi ngasigi oinadi asengba thokhiba wari asu matang asida loisinjarage loibafao tabiriba khwai khudingpu kahana ikomnona khurumjari